ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯈꯨꯜ ꯑꯃꯗ ꯁꯥꯈꯤ ꯀꯧꯕꯤ ꯆꯍꯤ 35ꯃꯨꯛ ꯁꯨꯔꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥꯈꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯄꯥ ꯑꯃꯠꯇꯅꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯁꯥꯈꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯁꯥꯈꯤꯒꯤ ꯃꯄꯥ ꯇꯣꯃꯥꯜꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯥꯈꯤꯒꯤ ꯃꯃꯥꯒꯁꯨ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ, "ꯍꯅꯨꯊꯪꯗ ꯑꯣꯏꯗꯕ ꯉꯥꯡꯕ, ꯅꯨꯄꯥ ꯑꯣꯏꯔꯒ ꯉꯥꯡꯈꯤ ꯋꯥꯁꯨ ꯉꯥꯛꯄ ꯉꯝꯗꯕ, ꯑꯁꯨꯝ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯖꯈ꯭ꯔꯤꯕꯅ ꯍꯦꯟꯅ ꯐꯩ." ꯄꯤꯁꯛꯅ, "ꯀꯩꯗꯧꯔꯤ ꯍꯅꯨꯕ? ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯒ ꯆꯪꯕꯤꯔꯛꯏꯕꯁꯤꯕꯣ ꯀꯅꯥꯅ ꯑꯃꯨꯛ ꯐꯨꯔꯛꯑꯦ?" "ꯍꯩ ꯅꯨꯄꯤ, ꯅꯪ ꯆꯩ ꯆꯥꯒꯦꯔꯥ? ꯍꯥ? ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯅꯨꯕ ꯍꯥꯏꯅ ꯀꯧꯔꯛꯀꯅꯣ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤꯅ ꯉꯥꯡꯕ ꯂꯧꯗ ꯁꯥꯗꯅ ꯅꯅꯝꯅ ꯇꯠꯅꯅꯕ ꯗꯝ ꯗꯝ ꯌꯩꯊꯔꯛꯀꯅꯤꯀꯣ ꯅꯪ꯫ ꯖꯥꯇꯥ ꯑꯃꯒꯤ ꯅꯨꯄꯥꯅꯤꯀꯣ, ꯍꯅꯨꯔꯛꯇꯅ ꯕꯨꯙꯤ ꯂꯧꯁꯤꯡꯁꯨ ꯆꯣꯏꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯗ꯫ ꯑꯩꯅ ꯍꯥꯏꯗꯤ ꯃꯈꯣꯏ ꯃꯄꯥꯗ ꯅꯠꯇꯦꯀꯣ, ꯃꯈꯣꯏ ꯃꯄꯥꯕꯨ ꯁꯥꯎꯍꯜꯂꯛꯂꯤꯕ ꯑꯃꯗꯨꯗ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯀꯩꯗꯧꯕꯤꯔꯛꯑꯒꯦꯕ ꯑꯁꯨꯛ ꯁꯥꯎꯔꯒ ꯆꯪꯕꯤꯔꯛꯏꯕꯁꯤꯕꯣ? ꯑꯩꯅ ꯅꯍꯥꯟ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯥ, ꯃꯃꯥꯡꯒꯤ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯀꯪ ꯀꯧꯕ ꯑꯃ ꯂꯩꯕꯗꯣ, ꯃꯗꯨꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯔꯣ ꯍꯥꯏꯗꯅ ꯍꯥꯏꯅꯔꯦ꯫ ꯆꯥꯎꯕꯅꯁꯨ ꯍꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯒ, ꯑꯗꯨꯒ ꯉꯁꯤꯅ ꯃꯥꯅ ꯍꯥꯏꯔꯤꯕꯨ ꯏꯆꯥꯅꯨꯄꯥꯅ ꯅꯆꯥꯅꯨꯄꯤꯗꯨ ꯄꯥꯝꯗꯦ, ꯃꯁꯛ ꯊꯤ, ꯌꯥꯝ ꯂꯤꯔꯦ ꯍꯥꯏ ꯁꯤꯅꯤꯅꯦ꯫ ꯏꯁ, ꯃꯥꯒꯨꯝꯕ ꯂꯩꯕꯥꯛ ꯂꯩꯇꯥꯟ ꯀꯨꯆꯨꯕꯨ ꯉꯝꯖꯕ ꯃꯥꯅ ꯑꯗꯨꯝꯅꯒ ꯑꯩꯒꯤ ꯏꯆꯥꯗ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯍꯥ? ꯃꯄꯥ, ꯅꯪ ꯆꯥꯎꯕꯒꯤ ꯍꯅꯨꯃꯥꯟ ꯃꯥꯟꯕ ꯃꯆꯤꯟꯗꯣ ꯊꯨꯒꯥꯏꯔꯝꯗꯕ꯭ꯔꯥ? ꯑꯗꯨꯗꯤ ꯊꯨꯒꯥꯏꯔꯝꯗ꯭ꯔꯦꯅꯦ, ꯑꯩꯁꯨ ꯃꯃꯥ ꯁꯥꯎꯅꯤꯡꯃꯟꯗꯅ ꯉꯥꯡꯕ ꯍꯣꯠꯅꯔꯤꯉꯩꯗ꯫ ꯇꯧꯅꯤ ꯅꯪꯗꯤ, ꯑꯗꯨꯝ ꯍꯦꯛ ꯇꯧꯅꯤꯕ꯫ ꯃꯤ ꯃꯈꯠꯅꯕꯗ ꯃꯤꯅ ꯍꯦꯛꯇ ꯉꯝꯍꯜꯂꯒ ꯂꯥꯛꯄꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯗ ꯑꯩ꯫ ꯁꯥꯈꯤꯅ, "ꯌꯥꯔꯦ ꯄꯥꯕ, ꯏꯃꯥ, ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥ ꯃꯣꯏꯕꯨꯡ ꯃꯥꯟꯕꯗꯣ, ꯃꯕꯨꯛꯇꯪ ꯀꯪꯂꯒ ꯃꯈꯣꯡ ꯃꯀꯣꯛꯀ ꯄꯤꯛꯄ ꯅꯨꯄꯥꯗꯣ ꯑꯩꯁꯨ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ." ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯈꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯈꯜ ꯈꯜꯂꯤ꯫ ꯍꯦ ꯂꯥꯏꯕꯛ, ꯁꯥꯈꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯅꯔꯝꯃꯤ ꯍꯥꯏꯕꯗꯨꯗ ꯃꯗꯨꯃꯇꯪ ꯌꯥꯔꯕꯗꯤ ꯈꯟꯗꯨꯅ ꯏꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯐꯅꯦꯛ ꯃꯁꯤꯡ ꯊꯤꯔꯒ ꯊꯨꯞꯄꯧꯔꯕꯅꯦꯕ꯫ ꯑꯗꯨꯒ ꯑꯩꯕꯨ ꯂꯤꯔꯤ ꯄꯥꯝꯗꯦ ꯀꯥꯏꯅꯒ, ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥ ꯀꯦꯠ ꯀꯦꯠ ꯂꯥꯎꯕ ꯑꯃꯗꯅꯦ ꯂꯩꯒꯤ ꯌꯦꯡꯉꯨꯕ ꯅꯪ, ꯆꯥꯛ ꯌꯥꯝ ꯆꯥꯕ ꯄꯨꯀꯪ ꯍꯥꯏꯁꯤꯅꯤ꯫ ꯁꯣꯝꯗ ꯃꯄꯥꯟꯗ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯍꯧꯔꯤ꯫ "ꯃꯃꯥ, ꯏꯆꯥꯅꯨꯄꯤꯅ ꯃꯕꯨꯛꯅ ꯉꯝꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯁꯨ ꯃꯁꯤꯕꯨ ꯑꯁꯦꯡꯕꯔꯣ? ꯑꯩꯁꯨ ꯄꯥꯝꯕꯨꯗꯤ ꯄꯥꯝꯕ ꯅꯠꯇꯦꯗ, ꯃꯕꯨꯛ ꯃꯅꯥ ꯇꯩ ꯇꯩ ꯍꯦꯛ ꯀꯪꯂꯗꯅ ꯂꯋꯥꯏꯗꯁꯨ ꯅꯨꯃꯤꯠ ꯑꯃ ꯊꯣꯛꯂꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯅ ꯁꯨꯝ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯂꯩꯕꯁꯤꯗ ꯋꯥꯈꯜꯁꯦ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯟꯗꯅ ꯇꯧꯔꯨꯕꯅꯤꯅꯦ." "ꯀꯗꯥꯏꯗꯒꯤ ꯄꯥꯝꯗꯕꯅꯣ ꯍꯅꯨꯕ? ꯅꯪꯒꯤ ꯑꯗꯨꯒꯤ ꯀꯣꯛꯇꯨꯗꯅꯤ ꯑꯩꯅ ꯍꯅꯨꯕ ꯍꯅꯨꯕꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕꯗꯣ ꯀꯣ꯫ ꯅꯆꯥꯅꯨꯄꯤꯁꯤꯅ ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯃꯗꯨ ꯇꯝꯕꯗ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯔꯗꯨꯅ ꯂꯩꯈꯤꯕꯗꯣ ꯅꯪꯕꯨ ꯎꯗꯕ꯭ꯔꯥ ꯃꯤ? ꯀꯩꯝꯇ ꯍꯦꯛ ꯈꯪꯗꯦ ꯃꯤꯒꯤ ꯏꯟꯒꯤ ꯏꯔꯪꯀꯁꯦ꯫ ꯍꯅꯨꯕꯅ ꯐꯨꯔꯛꯑꯗꯤꯀꯣ, ꯉꯁꯤ ꯅꯀꯤꯌꯥꯗꯣ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛꯂꯒ ꯀꯞꯂꯒ ꯅꯄꯥꯝꯂꯤꯕ ꯆꯦꯟꯈꯤꯅꯤ ꯈꯪꯉꯨ ꯅꯪ." "ꯀꯜꯂꯦꯗꯀꯣ, ꯏꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯁꯤꯅ ꯑꯩ ꯂꯧꯔꯝꯂꯕꯗꯤ ꯃꯌꯨꯝꯁꯦ ꯅꯍꯥꯟꯅ ꯄꯥꯟꯕ ꯈꯪꯂꯝꯂꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯃꯄꯥ ꯇꯨꯡꯗ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯌꯦꯛꯁꯤꯟꯕ ꯃꯥꯟꯕꯁꯤ ꯂꯧꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ, ꯃꯥꯁꯨ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯌꯦꯛꯁꯤꯟꯕ, ꯅꯨꯡꯄꯥꯛꯇ ꯐꯅꯦꯛ ꯁꯦꯠꯆꯤꯟꯕ ꯃꯥꯜꯂꯦꯗꯣ꯫ ꯐꯖꯔꯦꯍꯦ ꯅꯪꯗꯤ, ꯐꯖꯔꯦ꯫ ꯍꯧꯗꯣꯡ ꯑꯅꯥꯕꯤ ꯃꯥꯜꯂꯤꯅꯦ ꯏꯕꯦꯝꯃ." "ꯍꯣ, ꯍꯧꯗꯣꯡ ꯑꯅꯥꯕꯤ ꯃꯥꯟꯕꯤ ꯑꯩꯕꯨ ꯅꯠꯇ꯭ꯔꯣ ꯄꯥꯝꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤꯕꯗꯣ? ꯍꯣ, ꯀꯥꯎꯕꯤꯔꯕꯔꯣ?" "ꯅꯪꯗꯤ ꯑꯩꯅ ꯅꯪꯕꯨ ꯇꯥꯟꯅꯕꯗꯨꯗ ꯅꯪꯕꯨ ꯐꯖꯕꯒꯤ ꯇꯥꯟꯅꯔꯤꯕꯅꯤ ꯈꯟꯗꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯤꯡꯂꯝꯂꯤꯕ ꯖꯥꯠꯅꯤꯅꯦ꯫ ꯍꯩ, ꯑꯗꯨꯝꯅꯒ ꯚꯥꯞ ꯐꯔꯒ ꯍꯔꯥꯎꯒꯅꯨꯀꯣ꯫ ꯅꯪꯕꯨ ꯄꯥꯝꯗꯨꯅꯒ ꯇꯥꯟꯅꯕ ꯅꯠꯇꯦꯅꯦ, ꯅꯁꯛꯇꯣ ꯊꯤꯃꯟꯕꯗꯨꯗ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯨꯔꯦ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯩꯅ ꯂꯧꯕꯤꯔꯒ ꯃꯥꯅꯒꯁꯨ ꯍꯔꯥꯎꯗꯨꯅꯒꯁꯨ ꯇꯧꯖꯔꯤ꯫ ꯈꯪꯖꯔꯦ ꯍꯅꯨꯕꯅ ꯇꯥꯇꯣ ꯈꯤꯠ ꯇꯧꯕꯤꯔꯅꯨ꯫ ꯅꯨꯄꯤ ꯐꯪꯂꯨꯔꯦ ꯈꯟꯗꯅ ꯊꯣꯡꯒꯥꯜꯁꯤꯗ ꯑꯩ ꯂꯨꯝꯕ ꯅꯨꯄꯥ ꯑꯝꯇ ꯂꯥꯛꯄꯗ ꯅꯪꯅ ꯃꯀꯣꯛ ꯊꯨꯒꯥꯏꯕ ꯃꯈꯨꯠ ꯊꯨꯗꯦꯛꯄ ꯇꯧꯗꯅ ꯑꯩꯁꯦ ꯅꯪꯅ ꯅꯝꯗꯅ ꯂꯧꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ, ꯅꯪ ꯉꯁꯤ ꯑꯩꯅ ꯑꯄꯥꯏ ꯄꯣꯟꯅ ꯊꯣꯝꯂꯛꯄ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯈꯔ ꯂꯥꯞꯈ꯭ꯔꯣ ꯀꯣ꯫ ꯀꯔꯤꯕꯨ ꯊꯣꯛꯑꯦꯅ ꯇꯧꯔꯤ ꯁꯥꯏꯕꯨ ꯈꯪꯗꯦꯅꯦ꯫
ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯍꯅꯨꯕ ꯍꯅꯨꯕꯅ ꯑꯩꯁꯤꯕꯨ ꯌꯥꯝ ꯍꯅꯨꯔꯕꯖꯥꯠꯅꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯅꯨꯔꯕꯁꯤꯗ ꯍꯅꯨꯕ ꯍꯥꯏꯕꯗꯨ ꯁꯥꯎꯅꯤꯡꯂꯤꯕ ꯃꯤꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯑꯉꯛꯄ ꯑꯗꯨ ꯃꯄꯥ ꯅꯪꯕꯨ ꯆꯥꯎꯕꯒꯤꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯤꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯃꯨꯛ ꯊꯤꯕ ꯍꯧꯔꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯁꯛꯁꯤꯗ ꯀꯅꯥꯝꯇ ꯂꯧꯕꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯔꯟ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯤꯕ ꯍꯥꯏꯗꯨ ꯇꯥꯔꯅꯤ ꯃꯃꯥ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏꯁꯦ ꯄꯥꯛꯅ ꯂꯩꯗꯧ ꯃꯥꯟꯗ꯭ꯔꯦꯕꯣ ꯍꯣꯏ ꯃꯄꯥ ꯑꯗꯨꯝꯅ ꯇꯧꯕ ꯅꯠꯇ꯭ꯔꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯊꯤꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯁꯤꯜꯂꯛꯏ ꯅꯨꯃꯤꯗꯥꯡꯗꯒ ꯐꯨꯡꯒꯥ ꯃꯄꯥꯟꯗꯒ ꯐꯝꯂꯒꯅꯦ ꯅꯣꯛꯂꯛꯄꯗꯤ ꯏꯃꯩ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯑꯩꯗꯤ ꯑꯩꯅ ꯅꯆꯥꯅꯨꯄꯤꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯪꯕꯨꯁꯨ ꯃꯥꯟꯁꯤꯜꯂꯦꯅ ꯈꯜꯂꯤꯕꯅꯤꯅꯦ ꯁꯣꯝꯅ ꯊꯣꯏꯕꯒꯤ ꯌꯨꯝꯗꯅ ꯃꯄꯥ ꯁꯥꯃꯨꯅ ꯏꯄꯥꯒꯤ ꯊꯣꯏꯕ ꯅꯪꯕꯨ ꯅꯅꯦ ꯊꯔꯣꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯝꯕꯅꯤꯅꯦ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ ꯕꯥꯕꯥ ꯂꯥꯛꯅꯤꯡꯕ ꯃꯈꯩ ꯂꯥꯛꯆꯁꯅꯨ ꯑꯩ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯦꯜ ꯊꯧ ꯃꯌꯥꯝꯁꯦ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯌꯨꯝꯁꯤꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯂꯨꯔꯦꯗ ꯇꯧꯒꯗꯕꯁꯦ ꯑꯩ ꯍꯥꯏꯔ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯩꯅꯕꯨ ꯏꯆꯥꯒꯤ ꯃꯇꯦꯡ ꯀꯌꯥꯃꯨꯛ ꯄꯥꯡꯕ ꯉꯝꯒꯅꯤ ꯅꯃꯥꯅꯦꯅ ꯑꯃꯈꯛ ꯂꯩꯔꯝꯕꯗꯨꯅ ꯃꯍꯥ ꯁꯤꯒꯟꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯉꯟꯇꯥꯅ ꯍꯦꯛ ꯁꯤꯈꯤꯅꯦ ꯕꯥꯕꯥ ꯁꯦꯜ ꯊꯧꯕ ꯃꯌꯥꯝꯁꯤꯅ ꯈꯥꯡꯂꯛꯄ ꯉꯝꯗ꯭ꯔꯦ ꯁꯨꯅ ꯁꯨꯅ ꯁꯨꯝ ꯄꯨꯊꯔꯛꯄꯅ ꯍꯦꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯕꯥꯕꯥ ꯑꯩꯈꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯁꯤꯡꯗ ꯂꯩꯔꯤꯕ ꯎꯃꯪꯁꯤ ꯆꯪꯂꯒ ꯂꯩꯈ꯭ꯔꯁꯤꯔ ꯕꯥꯕꯥ ꯀꯔꯤ ꯎꯃꯪꯗ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯁꯤꯔ ꯍꯥꯏꯕ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯏꯆꯥ ꯑꯗꯨꯝ ꯆꯪꯂꯒ ꯂꯩꯈꯣꯗ ꯅꯪ ꯄꯥꯕꯗꯤ ꯌꯨꯝꯁꯤꯗ ꯋꯥꯔꯕꯁꯨ ꯋꯥꯅ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯈꯥꯡꯍꯧꯔꯒꯦ ꯅꯪꯅꯕꯨ ꯊꯥꯡꯉꯩ ꯁꯦꯡꯅ ꯆꯪꯈ꯭ꯔꯒꯦ ꯈꯜꯂꯕꯗꯤ ꯏꯄꯥꯗ ꯇꯥꯛꯂꯝꯃꯨꯀꯣ ꯅꯪ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯒ ꯁꯣꯔꯥꯠꯀꯤ ꯄꯣꯌꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯧꯍꯧꯅꯤꯗꯅ ꯕꯥꯕꯥ ꯀꯥꯟꯅꯗꯦ ꯄꯥꯕ ꯑꯣꯏꯅ ꯁꯤꯔꯒꯦꯔꯥ ꯑꯩ ꯄꯥꯕꯒꯤ ꯁꯣꯔꯥꯠ ꯁꯣꯜꯂꯒ ꯄꯣꯌꯦꯡꯁꯤꯡꯗꯨꯅ ꯃꯤꯒꯤ ꯁꯦꯟꯗꯣꯟꯁꯤꯡꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯍꯤꯔꯩꯕꯣ ꯃꯁꯨꯡ ꯄꯥꯛ ꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯕ ꯅꯄꯥ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯗꯅ ꯆꯩꯁꯨꯁꯤꯅ ꯂꯪꯍꯧꯔꯥ ꯅꯪ ꯆꯩꯁꯨꯁꯤꯅ ꯂꯪꯍꯧꯔꯣ ꯅꯌꯥ ꯈꯔ ꯍꯧꯔꯤꯕꯗꯨ ꯅꯪ ꯇꯦꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯃꯥꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯑꯗꯨꯛ ꯍꯥꯏꯔꯨꯕ ꯈꯛꯇꯅꯤ ꯑꯩꯁꯨ ꯈꯔ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯗꯅ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯕꯁꯤꯕꯨ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯁꯦꯜ ꯊꯧꯕ ꯆꯪꯂꯛꯂꯝꯃꯤ ꯕꯥꯕꯥ ꯑꯁꯤꯒꯤ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤꯁꯦ ꯑꯁꯤꯃꯨꯛ ꯂꯥꯛꯑꯦ ꯁꯦꯜ ꯊꯧꯕ ꯂꯥꯛꯑꯦ ꯑꯣꯏꯔꯝꯒꯅꯤ ꯃꯩ ꯂꯩꯇꯦꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯀꯣ ꯕꯥꯕꯥ ꯍꯩ ꯉꯝꯗ꯭ꯔꯦꯀꯣ ꯅꯪꯒꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯌꯥꯝꯁꯤꯅ ꯉꯥꯡꯕ ꯇꯥꯕꯗ ꯃꯪꯗ ꯐꯥꯎꯕ ꯀꯣꯏꯆꯦꯟ ꯀꯣꯏꯂꯣꯠꯇꯅ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯗꯨꯝ ꯉꯥꯡꯅꯖꯧ ꯑꯩꯕꯨ ꯌꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯄꯥꯕꯒꯤ ꯍꯧꯅꯕꯤ ꯀꯣꯛ ꯂꯩꯈꯠꯄꯤꯗꯣ ꯇꯧꯔꯛꯀꯅꯨ ꯉꯥꯡꯅꯔꯤꯉꯩꯗ ꯌꯧꯁꯤꯜꯂꯛꯏ ꯑꯌꯨꯛꯇ ꯆꯦꯜꯍꯧꯈꯤꯒꯦ ꯊꯣꯏꯕꯅ ꯆꯦꯟꯕ ꯍꯦꯛ ꯍꯧꯕꯒ ꯅꯨꯄꯤꯗꯨ ꯂꯥꯎꯔꯛꯏ ꯍꯩ ꯊꯣꯏꯕ ꯍꯥꯏꯕ ꯃꯤꯒꯤ ꯁꯦꯜ ꯍꯥꯠꯄ ꯆꯦꯟꯗꯅꯒꯅꯦ ꯂꯣꯠꯇꯅ ꯈꯥꯡꯒꯅꯨ ꯀꯥꯟꯅꯔꯣꯏ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯅꯪ ꯆꯦꯟꯒꯦ ꯇꯧꯔꯤꯕꯗꯨꯕꯣ ꯁꯨꯝꯗꯧꯕ ꯏꯇꯩꯃ ꯑꯩꯁꯦ ꯈꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯍꯦꯛꯇ ꯍꯥꯝꯅꯤꯡꯉꯛꯄ ꯑꯗꯨꯗ ꯐꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯆꯦꯟꯒꯦ ꯇꯧꯕ ꯍꯩ ꯅꯪꯒꯤ ꯑꯣꯏꯗ ꯄꯥꯗꯕꯗꯣ ꯉꯥꯡꯂꯛꯀꯅꯨ ꯀꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯅꯪ ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯁꯦꯜꯁꯤꯡꯗꯣ ꯄꯤꯔꯛꯇꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯦꯜꯒ ꯂꯩꯇꯦꯗ ꯏꯇꯩꯃ ꯉꯥꯏꯕꯒꯤ ꯉꯥꯏꯕ ꯃꯇꯝ ꯈꯔꯗꯒ ꯉꯥꯏꯕꯤꯈꯤꯕ ꯇꯥꯔꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯛꯂꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯧꯈ꯭ꯔꯤꯕ ꯁꯦꯜꯁꯤꯡꯗꯣ ꯉꯥꯏꯈꯣ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯊꯣꯛꯇꯨ ꯂꯩꯔꯒ ꯄꯤꯗꯕ ꯌꯥꯒꯅꯤꯗꯤ ꯈꯟꯒꯅꯨꯀꯣ ꯏꯇꯩꯃ ꯑꯩꯁꯨ ꯁꯦꯜꯗꯨ ꯂꯩꯔꯕꯗꯤ ꯏꯇꯩꯃꯗꯒꯤ ꯄꯨꯈ꯭ꯔꯤꯕꯗꯣ ꯀꯩꯁꯨ ꯄꯨꯔꯛꯂꯣꯏ ꯂꯩꯇꯗꯅ ꯄꯨꯔꯤꯕꯅꯤ ꯂꯩꯇꯕꯒꯤ ꯄꯨꯒꯦ ꯍꯥꯏꯔꯒ ꯄꯤꯔꯛꯂꯤꯕ ꯏꯇꯩꯃꯅ ꯍꯦꯟꯅ ꯉꯛꯆꯈ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯁꯤꯡꯉꯛꯇꯧꯔꯤꯒꯦ ꯈꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯍꯧꯖꯤꯛꯇꯤ ꯁꯦꯜꯗꯣ ꯁꯤꯖꯤꯟꯅꯕ ꯂꯣꯏꯈ꯭ꯔꯦ ꯁꯤꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯁꯤꯗ ꯏꯇꯩꯃꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯤꯒꯦ ꯍꯥꯏꯕꯅꯣ ꯍꯔꯤ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟꯅꯁꯦ ꯀꯤꯕꯨ ꯀꯤꯅꯤ ꯑꯩꯗꯤ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯍꯤꯡꯃꯤꯟꯅꯔꯕꯗꯤ ꯑꯔꯩ ꯂꯩꯇ ꯇꯥꯏꯊꯣꯛ ꯇꯥꯁꯤꯟ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯇꯧꯅꯩ ꯈꯟꯗꯨꯅ ꯅꯪꯒꯤ ꯅꯪꯅꯗꯕ ꯈꯔꯗꯨꯗ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅꯤꯅꯦ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗ ꯃꯤꯗꯨꯅ ꯁꯦꯜ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯕꯗꯤ ꯀꯣꯛꯍꯟꯕꯤꯔꯕꯗꯤ ꯃꯤꯗꯨꯅ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯀꯥꯟꯗꯁꯨ ꯄꯤꯊꯣꯔꯛꯑꯣ ꯍꯥꯏꯕꯗ ꯂꯩꯇ ꯍꯥꯏꯕ ꯉꯝꯂꯤꯕ ꯅꯣꯏꯒꯤ ꯀꯣꯛꯇꯨꯁꯨ ꯉꯛꯇꯕ ꯉꯝꯗꯦꯅꯦ ꯑꯩꯗꯤ ꯏꯇꯩꯃ ꯂꯦꯡꯕꯤꯔꯣ ꯑꯩꯁꯦ ꯂꯩꯇꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ
ꯆꯠꯂꯣꯏ ꯀꯩꯗꯧꯕꯩ ꯆꯠꯇꯣꯔꯤꯕ ꯑꯩꯗꯤ ꯉꯁꯤꯗꯤ ꯁꯦꯂꯦꯛ ꯄꯤꯗ꯭ꯔꯤ ꯃꯈꯩ ꯅꯈꯣꯏ ꯌꯨꯝꯁꯤꯗꯅꯦ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ ꯁꯥꯃꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤ ꯃꯧ ꯑꯣꯏꯅ ꯐꯪꯗꯧꯔꯕ ꯑꯣ ꯍꯦ ꯍꯅꯨꯕꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯑꯍꯜꯗ ꯈꯨꯠ ꯊꯥꯔꯛꯀꯅꯤꯀꯣ ꯁꯥꯎꯈꯤꯅꯨ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯅꯦ ꯍꯥ ꯏꯄꯥ ꯏꯆꯥꯗ ꯂꯩꯖꯕ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯍꯜꯂꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪꯁꯤꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯕ ꯅꯠꯇꯕ꯭ꯔꯅꯦ ꯄꯨꯔꯥ ꯖꯥꯇꯥ ꯑꯃꯒꯤ ꯃꯄꯥ ꯃꯆꯥꯅꯤꯀꯣ ꯍꯦꯊꯣꯏꯕ ꯑꯩꯒꯤ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯑꯊꯣꯏꯕꯤꯗ ꯁꯠ ꯁꯠ ꯁꯤꯡꯅꯕ ꯇꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯛꯇꯨꯅ ꯅꯌꯨꯝꯁꯦ ꯏꯪꯈꯣꯜ ꯀꯣꯟꯅꯅ ꯂꯧꯒꯗꯕꯅꯤ ꯈꯪꯉꯣ ꯍꯣꯏ ꯂꯧꯕꯤꯈ꯭ꯔꯣ ꯌꯨꯝ ꯏꯪꯈꯣꯜ ꯂꯧꯕꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯄꯥꯕꯁꯤꯁꯨ ꯌꯥꯎꯅ ꯂꯧꯕꯤꯈ꯭ꯔꯣ ꯑꯩꯁꯨ ꯅꯨꯄꯤ ꯁꯦꯜ ꯄꯥꯏꯕꯤ ꯑꯃ ꯊꯤꯔꯒ ꯌꯥꯎꯅ ꯏꯟꯖꯈ꯭ꯔꯒꯦ ꯊꯕꯛꯅ ꯃꯅꯥꯝꯇ ꯁꯨꯅꯤꯡꯗꯦ ꯄꯨꯗꯨꯅ ꯆꯥꯔꯒ ꯂꯩꯔꯦ ꯍꯧꯖꯤꯛꯇ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯀꯥꯟꯁꯤꯗ ꯊꯕꯛ ꯈꯔ ꯇꯦꯛ ꯇꯦꯛ ꯁꯨꯕꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯕ ꯉꯝꯅꯤ ꯀꯩꯗꯧꯔꯒ ꯁꯦꯜꯁꯤ ꯁꯤꯡꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦꯅꯤꯅ ꯅꯨꯄꯤꯗꯨꯅ ꯉꯥꯡꯗꯨꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯇꯣꯃꯥꯜꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯇꯣꯃꯥꯜꯅ ꯍꯩꯃꯥ ꯏꯕꯦꯝꯃ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣꯅꯦ ꯅꯪꯕꯣ ꯉꯁꯤꯗꯤ ꯏꯃꯧꯁꯦ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯤꯗ ꯀꯩꯗꯧꯔꯒꯦꯅꯦ ꯅꯄꯨꯔꯣꯏꯕꯒ ꯈꯟꯅꯔꯛꯄ꯭ꯔꯣ ꯅꯪꯕꯨ ꯑꯁꯨꯛ ꯁꯥꯎꯅꯤꯡꯉꯩꯁꯤꯗ ꯀꯗꯥꯏꯗꯒꯤ ꯍꯅꯨꯕ ꯑꯃꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯄꯦꯜꯂꯦ ꯑꯣꯏꯕ ꯍꯥ ꯀꯩꯗꯧꯕ ꯏꯕꯦꯝꯃ ꯃꯥꯃꯥ ꯑꯩꯁꯦ ꯃꯅꯤꯡꯒꯤ ꯈꯨꯔꯥ ꯁꯥꯃꯨ ꯍꯥꯏꯗꯅ ꯃꯤꯒꯤ ꯁꯦꯜ ꯍꯥꯠꯄ ꯍꯅꯨꯕ ꯑꯃ ꯂꯩꯕꯗꯣ ꯃꯄꯥ ꯃꯆꯥꯗꯣ ꯑꯗꯨꯗ ꯁꯦꯜ ꯊꯧꯕ ꯆꯠꯂꯨꯕꯅꯤ ꯁꯦꯜꯕꯨ ꯄꯤꯔꯛꯂꯕ꯭ꯔꯅꯦ ꯀꯗꯥꯏꯗꯒꯤ ꯄꯤꯔꯛꯄꯅꯣꯗ ꯃꯥꯃꯥ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯁꯥꯎꯅ ꯍꯜꯂꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯕꯨ ꯃꯤꯒꯤ ꯁꯦꯜ ꯌꯥꯝꯅ ꯇꯣꯜꯂꯕ꯭ꯔꯣ ꯃꯃꯧ ꯅꯨꯄꯤꯒꯗꯤ ꯂꯩꯇꯕ꯭ꯔꯅꯦ ꯃꯆꯥꯅꯨꯄꯥ ꯁꯛꯇꯥꯗꯨꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯗ ꯃꯥꯃꯥ ꯅꯨꯄꯤꯒ ꯊꯤꯕ ꯈꯪꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦ ꯃꯥꯃꯥ ꯑꯩ ꯆꯠꯂꯦ ꯃꯈꯥ ꯇꯥꯕ ꯈꯪꯕꯤꯅꯤꯡꯂꯒꯅ ꯁꯥꯃꯨꯗꯣ ꯃꯥꯡꯒꯣꯜꯗ ꯈꯤꯜꯂꯒ ꯂꯩꯍꯧꯕꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯪꯂꯒ ꯍꯦꯛ ꯍꯪꯕꯤꯔꯨꯔꯣ ꯍꯣꯏꯃ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯊꯛ ꯈꯥꯒ ꯀꯔꯤꯝꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦꯅꯦ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨꯕꯨ ꯁꯦꯜ ꯌꯥꯝꯅ ꯇꯣꯟꯕ ꯄꯥꯈꯪ ꯍꯥꯏꯕ ꯀꯥꯟꯅꯗꯦ ꯑꯩ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦꯗ ꯁꯤꯈꯥꯟꯗꯨꯅ ꯇꯣꯃꯥꯜꯗꯨ ꯁꯥꯃꯨꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯅ ꯕꯥꯕꯥ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯑꯃꯁꯨ ꯆꯪꯉꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯆꯦꯜꯂꯦ ꯕꯥꯕꯥ ꯍꯟꯗꯛꯇꯤ ꯄꯥꯕꯒ ꯑꯃꯨꯛ ꯑꯣꯛꯅꯍꯧꯔꯣꯀꯣ ꯍꯩ ꯆꯦꯟꯈꯤꯅꯨ ꯉꯥꯏꯈꯣ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯃꯥꯏꯒꯁꯦ ꯉꯥꯛꯇꯪ ꯂꯩꯊꯣꯛꯄꯒ ꯅꯪꯕꯖꯥꯠ ꯅꯠꯇꯦꯅꯦ ꯌꯥꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯅ ꯃꯃꯥ ꯆꯞ ꯆꯥꯅ ꯂꯧꯕ ꯏꯆꯥꯅꯨꯄꯥꯅꯤ ꯃꯥ ꯇꯣꯃꯥꯜꯅ ꯇꯥꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ ꯍꯩꯁ ꯍꯣꯟꯗꯥꯁꯤꯗꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯅꯕꯨ ꯑꯁꯨꯝꯅ ꯀꯧꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯥꯅꯨꯄꯥꯅ ꯅꯧꯅ ꯁꯦꯜ ꯄꯨꯔꯨꯗ ꯉꯥꯏꯕꯒꯤ ꯑꯍꯥꯟꯕ ꯊꯧꯕ ꯂꯥꯛꯄꯒꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯇꯥꯕꯗꯨ ꯐꯅ ꯅꯨꯡꯉꯥꯏꯅꯩ ꯃꯤꯅ ꯁꯨꯝꯅ ꯀꯧꯔꯛꯄꯁꯤ ꯇꯥꯗꯕ ꯀꯨꯏꯔꯦ ꯈꯨꯝꯃꯣꯏ ꯉꯥꯏꯍꯥꯛꯇꯨꯝ ꯀꯧꯍꯟꯈꯤꯒꯦꯗ ꯀꯔꯤ ꯍꯜꯅꯣꯅꯦ ꯃꯅꯥꯁꯤꯕꯨ ꯄꯪꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯑꯣ ꯇꯥꯗꯕꯨ ꯇꯥꯕꯤꯗ꯭ꯔꯕꯣ ꯍꯥ ꯀꯧꯕ꯭ꯔꯣ ꯀꯔꯤ ꯂꯩꯔꯤꯅꯣ ꯏꯆꯥꯅꯨꯄꯥ ꯊꯤꯕ ꯂꯥꯛꯄ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯆꯥꯅꯨꯄꯥꯗꯤ ꯆꯠꯊꯣꯛꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯂꯩꯇꯦ ꯅꯆꯗꯦ ꯇꯥꯗ ꯑꯩꯁꯦ ꯇꯥꯗꯒ ꯁꯨꯝ ꯋꯥꯔꯤ ꯃꯁꯥꯁꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ ꯇꯥꯗ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯥꯏꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯏꯅꯥꯎꯗꯒꯤ ꯁꯦꯜ ꯄꯨꯈꯤꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯏꯅꯥꯎ ꯀꯔꯝ ꯇꯧꯁꯦꯕ ꯃꯥꯅ ꯄꯨꯔꯝꯂꯦ ꯍꯥꯏꯗꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯏꯃꯥ ꯏꯕꯦꯝꯃ ꯑꯃꯨꯛ ꯇꯣꯏꯕ ꯀꯣꯛꯀ ꯉꯥꯎꯔꯦ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯁꯤꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯁꯤꯒꯨꯝꯕ ꯌꯥꯝꯁꯦ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦꯗꯣ ꯀꯔꯤꯅꯣꯅꯦ ꯃꯣꯏꯒꯤꯁꯤ ꯀꯣꯛꯕꯨꯗꯤ ꯇꯧ ꯃꯥꯜꯂꯤꯗ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯍꯧꯔꯒ ꯂꯣꯏꯔꯦꯗ ꯇꯥꯗꯕꯣ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯅꯠꯆꯗꯦ ꯇꯥꯗ ꯑꯩ ꯈꯪꯕꯤꯗ꯭ꯔꯕꯣ ꯇꯥꯗꯕꯣ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯆꯍꯤ ꯌꯥꯝꯂꯦꯗ ꯊꯣꯡꯒꯥꯜ ꯂꯥꯟꯗꯨꯅ ꯊꯣꯛꯄ ꯉꯝꯗꯕ ꯈꯣꯡꯁꯦ ꯆꯠꯄ ꯌꯥꯗꯗꯨꯅ ꯑꯗꯣ ꯏꯅꯥꯎꯕꯨ ꯀꯔꯤ ꯈꯨꯜꯗꯒꯤꯅꯣꯅꯦ ꯇꯥꯗ ꯑꯩ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯣꯃꯥꯜ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯇꯥꯗ ꯍꯣꯏꯒꯤ ꯁꯦꯜ ꯌꯥꯝꯅ ꯇꯣꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯅꯅꯥꯎꯗ ꯑꯃꯨꯛ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯣ ꯍꯩꯃꯥ ꯅꯪ ꯑꯣꯏꯔꯦ ꯁꯦꯜ ꯄꯥꯏꯕ ꯇꯣꯃꯥꯜ ꯍꯥꯏꯗꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯣ ꯏꯌꯥꯝꯕꯗꯤ
ꯈꯪꯂꯨꯗ꯭ꯔꯦꯅꯦ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯍꯥ ꯁꯦꯜꯗꯨꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇꯁꯨ ꯁꯨꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯥꯁꯤ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅꯁꯨ ꯁꯨꯕ ꯈꯔ ꯇꯟꯕꯗꯒꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯛꯂꯛꯄꯅꯤ ꯃꯗꯨꯗ ꯃꯥꯗꯤ ꯁꯤꯒꯟꯕꯤ ꯑꯣꯏꯅ ꯇꯧꯗꯅ ꯀꯣꯛ ꯍꯦꯛ ꯁꯤꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯅ ꯃꯥꯅ ꯄꯥꯏꯔꯝꯕ ꯁꯤꯟꯐꯝꯗꯣ ꯏꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯄꯥꯏꯔꯤꯕꯅꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯗꯨꯅ ꯁꯣꯜꯂꯕ ꯃꯄꯥꯏꯕꯨ ꯊꯥꯛꯂꯤ ꯅꯣꯡ ꯐꯥꯗꯣꯛꯀꯗꯤ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯂꯩꯀꯥꯏꯁꯤꯗ ꯁꯦꯜ ꯄꯨꯕ ꯐꯪꯂꯛꯇ꯭ꯔ ꯃꯇꯝꯗ ꯑꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯇꯥꯕꯗ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤ ꯑꯗꯣ ꯇꯥꯗꯣꯏꯒꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯄꯥꯎ ꯑꯝꯇ ꯇꯝꯖꯔꯝꯒꯦꯗꯅ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯏꯅꯥꯎꯅ ꯇꯝꯅꯤꯡꯂꯤꯕꯕꯣ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯁꯦ ꯀꯨꯏꯔꯦꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎꯒ ꯍꯥꯏꯕꯗꯣ ꯇꯥꯈꯤꯗꯕ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯑꯃ ꯂꯩꯔꯤ ꯃꯗꯨꯗ ꯃꯥꯁꯦ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯄꯥꯝꯃꯤ ꯍꯥꯏꯃꯟꯗꯅ ꯃꯥꯅ ꯁꯥꯎꯗꯅ ꯑꯩꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯒꯅꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯄꯤꯌꯨ ꯁꯤꯅꯤ ꯄꯥꯕꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯌꯨꯝ ꯄꯥꯟꯕꯗ ꯄꯨꯔꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯕꯗꯣ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯗꯅ ꯁꯤꯗ ꯇꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤꯗꯅ ꯑꯗꯨꯗ ꯑꯩꯅ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯏꯌꯥ ꯑꯣꯏꯔꯁꯤꯔ ꯍꯥꯏꯗꯅ ꯍꯪꯒꯠꯆꯒꯦ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯩ ꯑꯁꯦꯡꯕꯔꯅꯦ ꯏꯅꯥꯎꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯗꯨꯒꯤ ꯋꯥꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯁꯅꯥꯒꯤ ꯈꯧꯖꯥꯎꯗ ꯈꯨꯗꯤ ꯊꯤꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤꯗꯅ ꯇꯥꯗꯟꯁꯨ ꯇꯥꯕꯤꯔꯝꯂꯅꯤ ꯇꯣꯃꯥꯜ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯔꯩ ꯂꯩꯊꯨꯝ ꯃꯌꯥꯝꯗꯣ ꯏꯆꯥꯅꯨꯄꯥꯒ ꯋꯥꯔꯤꯁꯦ ꯅꯤꯡꯊꯤꯅ ꯁꯥꯟꯅꯕꯤꯌꯨ ꯂꯟ ꯊꯨꯝ ꯄꯨꯝꯕꯒꯤ ꯃꯄꯨ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯅꯤꯡꯂꯕꯗꯤ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯅꯤ ꯑꯗꯨꯒ ꯇꯥꯗ ꯍꯣꯏꯅ ꯄꯥꯝꯕꯤꯔꯕꯗꯤ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯊꯥꯕꯤꯔꯛꯇꯨꯅ ꯏꯆꯥꯅꯨꯄꯤ ꯂꯧꯕ ꯂꯥꯛꯍꯟꯕꯗ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦꯀꯣ ꯁꯥꯃꯨꯗꯨ ꯇꯣꯃꯥꯜꯒꯤ ꯋꯥꯗꯨꯗ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯪꯗ꯭ꯔꯦ ꯇꯣꯃꯥꯜꯅ ꯍꯥꯏꯔꯝꯂꯤ ꯋꯥꯗꯨꯗ ꯉꯥꯎꯗꯨꯅ ꯂꯩꯍꯧꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯄꯥ ꯃꯆꯥꯗꯨ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡ ꯊꯣꯏꯕꯗꯨ ꯇꯣꯃꯥꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯥꯈꯤꯁꯨ ꯄꯥꯎꯗꯨ ꯃꯄꯥꯅ ꯇꯝꯕꯗꯒꯤ ꯈꯪꯂꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯦꯗꯨꯅ ꯅꯨꯄꯥꯗꯨ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯉꯥꯏꯔꯝꯕꯅꯤ ꯊꯣꯏꯕꯅ ꯃꯤ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯄꯤꯁꯛꯅ ꯏꯕꯨꯡꯉꯣ ꯀꯅꯥ ꯌꯨꯝꯁꯤꯕꯨ ꯄꯥꯕꯨꯡ ꯇꯣꯃꯥꯜꯒꯤ ꯄꯥꯕꯨꯡꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯦ ꯑꯩꯁꯦ ꯃꯥꯅꯤ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨꯀꯣ ꯍꯅꯨꯕꯥ ꯏꯍꯦ ꯃꯄꯥꯎ ꯃꯄꯥꯟꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯥꯛꯍꯧꯏ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯅꯨꯄꯥꯗꯣ ꯃꯗꯨ ꯃꯥꯜꯂꯤꯅꯦ ꯃꯗꯨ ꯃꯥꯜꯂꯤꯃꯤ ꯃꯄꯥ ꯅꯪꯕꯣ ꯂꯥꯛꯍꯧꯔꯦ ꯍꯥꯏꯕ ꯃꯃꯥ ꯍꯣꯔꯦꯟ ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯀꯔꯟ ꯇꯨꯔꯟ ꯄꯪꯉꯥꯡꯗ ꯉꯥꯡꯕꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯁꯤꯗꯅꯤ ꯑꯩꯅ ꯍꯅꯨꯕꯅ ꯑꯃꯨꯛ ꯍꯥꯏꯅꯤꯡꯒꯗꯣꯏꯁꯦ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯒ ꯁꯥꯗꯅ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯀꯩꯗꯧꯒꯦꯕ ꯅꯨꯄꯤ ꯅꯪ ꯑꯩꯅ ꯍꯅꯨꯕ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯨꯝ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯗꯤ ꯅꯪ ꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯐꯝꯂꯝꯕ ꯐꯥꯟꯗꯨꯅ ꯄꯤꯁꯛ ꯇꯝꯅ ꯂꯪꯂꯛꯏ ꯄꯤꯁꯛꯁꯨ ꯄꯥꯏꯈꯩ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯄꯤꯁꯛꯅ ꯏꯃꯨꯡꯗꯒꯤ ꯍꯣꯇꯦꯜ ꯆꯦꯟꯊꯣꯔꯛꯄꯗꯨ ꯎꯕꯗ ꯊꯣꯏꯕꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯌꯦꯡꯂꯒ ꯂꯩ 이붕어 숨더우바 이마세 ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯛꯆꯥꯡꯁꯦ ꯁꯥꯖꯦꯜ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯗꯅ ꯂꯝꯖꯦꯟꯁꯦ ꯂꯝꯂꯤꯕꯅꯤꯅꯦ ꯍꯣꯠꯅꯕꯤꯌꯨ ꯏꯃꯥ ꯍꯣꯠꯅꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ 이붕어 ꯀꯅꯥ ꯍꯪꯕꯅꯣꯅꯦ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯄꯥꯕꯨꯡ ꯑꯩ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯁꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯄꯥꯕꯨꯡꯒꯤꯗ ꯆꯠꯂꯨꯁꯨ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯄꯤꯁꯛꯇꯨ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯃꯄꯥ ꯅꯈꯣꯏ ꯃꯄꯥ ꯌꯥꯆꯪꯉꯛꯄꯒꯤ ꯃꯝꯁꯨꯞ ꯇꯧꯔꯛꯏ ꯌꯥꯔꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯝꯂꯤꯕꯁꯤꯗ ꯑꯣꯏꯅ ꯄꯨꯍꯟꯈ꯭ꯔꯁꯤꯔꯕ ꯑꯗꯨꯅꯤ ꯑꯩꯅꯁꯨ ꯈꯜꯂꯤꯕꯁꯦ ꯃꯃꯥ ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯣ ꯅꯆꯥꯅꯨꯄꯤꯗꯣ ꯂꯣꯏꯁꯤꯜꯍꯜꯂꯨꯔꯣ ꯅꯆꯥꯅꯨꯄꯤꯗꯤ ꯅꯍꯥꯟ ꯅꯪꯅ ꯁꯤꯒꯤ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯄꯗꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯣꯛꯐꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯦꯔꯒ ꯂꯩꯔꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯟꯗꯛ ꯇꯣꯏꯅ ꯈꯪꯂꯤꯕꯗꯣ ꯏꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯅꯣꯛꯂꯛꯄꯗ ꯊꯣꯏꯕꯗꯤ ꯍꯥꯟꯅ ꯁꯥꯈꯤꯕꯨ ꯃꯁꯛ ꯈꯪꯗꯨ ꯂꯩꯔꯝꯃꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯄꯤꯁꯛꯁꯨ ꯊꯣꯏꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯂꯝꯕꯗꯨ ꯂꯧꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯊꯣꯏꯕꯅ ꯁꯥꯈꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ
ꯊꯣꯏꯕꯒꯤ ꯌꯨꯝꯗꯅꯤ. ꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ. ꯉꯁꯤꯗꯒꯤ ꯅꯪꯒꯤꯁꯨ ꯑꯣꯏꯔꯕꯅꯤꯀꯣ. ꯁꯥꯈꯤꯗꯨ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ. ꯁꯤꯕꯨ ꯑꯩꯒꯤ ꯌꯨꯝꯅꯤ. ꯎꯆꯦꯛ ꯃꯈꯣꯡ ꯄꯨꯊꯗꯧꯕ ꯍꯦꯛ ꯃꯥꯜꯂꯗꯅ. ꯑꯁ ꯍꯥꯏꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ. ꯑꯁ ꯑꯗꯨꯕꯨꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯅꯤ. ꯌꯥꯔꯦꯗ ꯁꯤꯗ. ꯁꯤꯅ ꯑꯗꯨꯝ ꯄꯦꯟꯊꯣꯛꯆꯔꯦ. ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡꯅ ꯑꯩꯕꯨ ꯑꯔꯤꯕꯤ ꯑꯔꯤꯕꯤ ꯍꯥꯏꯗꯅ ꯅꯣꯛꯅꯕꯗꯣ ꯈꯪꯅꯤꯗꯅ. ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯄꯨꯗꯨꯅ ꯆꯠꯀꯦꯕ. ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕꯣ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯎꯕꯗ ꯍꯩꯅꯗꯕ ꯀꯩꯁꯨ ꯂꯩꯇꯦꯗ. ꯑꯗꯨꯗꯤ ꯆꯪꯉꯁꯤꯔꯣ? ꯊꯣꯏꯕ ꯑꯃꯗꯤ ꯁꯥꯈꯤ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ. ꯁꯥꯃꯨꯅ, ꯏꯃꯧ ꯂꯥꯛꯂꯤꯗꯅ. ꯅꯨꯡꯉꯥꯏꯔꯦ, ꯏꯄꯥ ꯅꯨꯡꯉꯥꯏꯔꯦ. ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ. ꯑꯗꯣ ꯑꯩꯒꯤ ꯏꯃꯧꯒꯤ ꯃꯁꯛꯁꯤꯗꯤ ꯅꯪ ꯄꯥꯕꯅ ꯅꯍꯥꯟ ꯍꯥꯏꯔꯝꯕꯗꯨꯒꯗꯤ. ꯍꯩ ꯊꯣꯏꯕ, ꯏꯃꯧꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯨꯝꯕꯅꯤꯀꯣ. ꯃꯁꯛꯇꯤ ꯍꯥꯏꯗꯨꯅ ꯅꯪ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯌꯥꯗꯦꯀꯣ. ꯍꯣꯏ ꯄꯥꯕ. ꯁꯥꯈꯤ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯏꯁ, ꯁꯛꯇꯥꯁꯤꯡꯁꯤꯒ ꯃꯈꯣꯏꯅ ꯀꯌꯥꯝ ꯐꯖꯗꯅ ꯑꯩꯕꯨ ꯊꯤ ꯀꯥꯏꯅꯒ. ꯍꯥ, ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯏꯃꯧ ꯏꯕꯦꯝꯃ? ꯕꯥꯕꯥ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ. ꯕꯥꯕꯒ ꯃꯥꯒꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯅ ꯁꯨꯝ ꯈꯜꯂꯝꯂꯤꯕ. ꯅꯪ ꯄꯥꯕꯕꯨꯗꯤ ꯐꯖꯕꯅꯤꯗ. ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥꯁꯤꯗꯕꯨ ꯃꯃꯥ ꯂꯧꯗꯅ ꯔꯁꯤꯗꯤ ꯃꯆꯦꯠ ꯑꯝꯇ ꯅꯞꯇ꯭ꯔꯕꯅꯤ. ꯑꯗꯣ ꯏꯕꯦꯝꯃ, ꯅꯪꯕꯨ ꯆꯍꯤꯕꯨ ꯀꯌꯥ ꯁꯨꯔꯒꯦꯅꯦ? ꯆꯍꯤꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄꯁꯤꯗꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕꯁꯦ. 10 ꯍꯥꯏꯖꯤꯜꯂꯁꯤꯔꯅꯦ? ꯑꯁ ꯑꯗꯨꯁꯨ ꯏꯁꯛꯁꯤꯗ ꯑꯃꯨꯛ ꯃꯥꯜꯂꯔꯣꯏꯅꯦ. ꯑꯁ ꯑꯁꯦꯡꯕꯁꯦ ꯑꯗꯨꯝ ꯍꯥꯏꯔꯒꯦꯗ. ꯕꯥꯕꯥ, ꯑꯩ ꯆꯍꯤ 35 ꯁꯨꯕꯗ ꯉꯥꯏꯔꯤꯗ. ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇ꯭ꯔꯤꯕ. ꯃꯤꯁꯤꯡꯁꯤꯅ ꯈꯪꯖꯅꯤꯡꯕꯁꯤꯅ ꯂꯤꯔꯦ ꯂꯤꯔꯦ ꯍꯥꯏꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯆꯍꯤ 18. ꯏꯃꯧꯅ ꯏꯆꯥꯅꯨꯄꯥꯗꯒꯤ ꯆꯍꯤ 9 ꯈꯛꯇꯅꯤꯗ ꯍꯟꯕ. ꯌꯥꯝꯗ꯭ꯔꯤ, ꯌꯥꯝꯅ ꯅꯧꯔꯤꯗ. ꯊꯣꯏꯕꯅ, ꯕꯥꯕꯥ, ꯅꯨꯄꯤꯅ ꯍꯟꯕꯗꯤ ꯁꯦꯜ ꯄꯥꯏ ꯍꯥꯏꯅꯕꯅꯦ. ꯍꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯅꯦ? ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ, ꯑꯗꯨꯒ ꯄꯣꯊꯥꯅꯅꯕ. ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯃꯗꯤ ꯁꯥꯈꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ. ꯊꯣꯏꯕ ꯍꯧꯖꯤꯛꯇꯤ ꯁꯥꯈꯤ ꯂꯧꯕꯗꯒꯤ ꯃꯤꯒꯤ ꯇꯣꯂꯝꯕ ꯁꯦꯜ ꯄꯨꯝꯕ ꯁꯤꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕ ꯑꯃꯗꯤ ꯁꯥꯈꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ. ꯇꯣꯃꯥꯜꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯕꯁꯨ ꯃꯆꯥꯅꯨꯄꯤꯗ ꯂꯣꯏꯅ ꯄꯤꯔꯝꯃꯤ. ꯊꯣꯏꯕ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ. ꯅꯨꯄꯤ, ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯍꯥꯟꯗꯒꯤ ꯅꯠꯇ꯭ꯔꯣ ꯐꯤꯔꯣꯜꯁꯤꯡꯁꯦ ꯀꯔꯝꯇ ꯁꯨꯗꯣꯛꯅ ꯍꯥꯏꯔꯤꯕꯗꯣ? ꯍꯥ, ꯅꯅꯥ ꯌꯥꯝ ꯀꯜꯂꯤꯅꯦ ꯅꯪ. ꯀꯩꯅꯣ ꯅꯨꯄꯥ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕꯁꯦ ꯀꯦꯕꯒ ꯅꯥꯟꯕꯒꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯁꯣꯝꯗ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ. ꯃꯁꯤꯒꯤ ꯅꯞꯆꯣꯕ ꯑꯉꯥꯡꯁꯦ ꯃꯁꯤ ꯍꯦꯛ ꯁꯦꯟꯅꯕ ꯍꯣꯠꯅꯕꯗ. ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯄꯥꯈꯪ ꯁꯥꯗꯨꯅ ꯀꯣꯏꯕꯒ ꯂꯥꯡꯕꯒ ꯆꯠꯄꯒ. ꯅꯨꯄꯤ, ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯒꯅꯨꯀꯣ. ꯊꯤꯔꯤꯕ ꯅꯁꯛꯇꯣ ꯍꯦꯟꯅ ꯊꯤꯖꯤꯜꯂꯤ. ꯀꯤꯕ ꯑꯃ ꯌꯥꯎꯔꯛꯇꯣꯔꯤ ꯑꯩ. ꯀꯤꯅꯤ? ꯅꯪ ꯀꯤꯅꯤꯕ ꯅꯪ. ꯑꯩꯅ ꯁꯨꯝ ꯁꯥꯎꯔꯛꯇꯅꯅꯦ ꯏꯄꯥꯝꯗ ꯀꯣꯛ ꯆꯠꯈꯤꯅꯤ. ꯑꯗꯒꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯅꯦꯕ. ꯀꯔꯤ ꯊꯣꯛꯑꯦꯅ ꯏꯁꯧꯒ ꯂꯥꯡꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ. ꯑꯉꯥꯡꯅꯤ ꯀꯥꯏꯅ. ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ. ꯃꯄꯨꯔꯣꯏꯕꯉꯣꯟꯗꯕꯨ ꯑꯉꯥꯡ ꯀꯥꯏꯅꯒ ꯍꯥꯏꯅꯦ. ꯃꯁꯤ ꯃꯆꯤꯟꯕꯥꯁꯤꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯖꯤꯟꯕꯨ. ꯃꯆꯥꯒ ꯃꯃꯧꯒꯅ ꯏꯃꯨꯡꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯁꯥꯃꯨꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯂꯝꯃꯤ. ꯍꯩ, ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯍꯥ, ꯊꯣꯏꯕ, ꯅꯊꯛ ꯀꯦꯍꯜꯗ ꯑꯗꯨꯝꯅ ꯉꯥꯡꯕ ꯍꯧꯅꯗꯦꯅꯦ. ꯑꯍꯜ ꯂꯃꯟꯅ ꯀꯔꯤꯃꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯃꯄꯥꯟ ꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯅꯪ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪ. ꯍꯧꯔꯅꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯋꯥ ꯑꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤ ꯄꯥꯕꯅ ꯉꯝꯃꯁꯨ. ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯕ ꯅꯠꯇꯦꯅꯦ. ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤꯅꯦ. ꯌꯥꯔꯦ ꯄꯥꯕ, ꯏꯇꯩ ꯏꯅꯥꯎꯗ ꯈꯠꯅꯒꯦ. ꯄꯥꯕ ꯌꯥꯎꯕꯤꯔꯛꯈꯤꯅꯣ. ꯄꯥꯕꯅ ꯈꯠꯅꯕ ꯄꯥꯝꯂꯒꯅ ꯀꯣꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤ ꯈꯟꯅꯁꯤ. ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤꯁꯤꯕꯨ ꯇꯟꯖꯥ ꯌꯥꯝꯅ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ. ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯈꯤꯕ ꯈꯠꯅ ꯂꯥꯎꯅꯕꯗꯨꯕꯨ ꯏꯆꯥ ꯏꯃꯧꯅ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯅꯔꯤꯕ ꯖꯥꯠꯂꯅꯦ. ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅꯕꯁꯤꯁꯨ ꯈꯠꯅ ꯆꯩꯅꯕꯁꯦ. ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅꯕꯗ ꯃꯗꯨꯅ ꯃꯋꯥ ꯑꯃ ꯍꯥꯠꯂꯦ ꯀꯥꯏꯅꯒ ꯍꯥꯏꯅꯔꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯁꯥꯈꯤꯅ, ꯉꯥꯏꯈꯣ ꯅꯨꯄꯥ, ꯅꯍꯥꯟꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ
ꯏꯅꯦ ꯂꯇꯥꯒꯤ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇꯦ ꯍꯥꯏꯖꯤꯜꯂꯒ ꯅꯪꯅ ꯀꯥꯏꯗ ꯊꯝꯈ꯭ꯔꯦ? ꯍꯥ? ꯀꯥꯏꯗ ꯊꯝꯈ꯭ꯔꯒꯦꯕ? ꯃꯗꯨꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯟꯅ ꯄꯤꯁꯤꯜꯂꯛꯄꯅꯤ. ꯅꯆꯤꯟ ꯊꯤꯅꯨ. ꯏꯅꯦ ꯂꯇꯥꯅ ꯂꯣꯏꯅ ꯍꯥꯏꯔꯛꯂꯕꯅꯤ. ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤ ꯁꯦꯜꯗꯣ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯒ ꯊꯣꯏꯕꯁꯨ ꯊꯣꯛꯈꯤꯔꯝꯃꯤ. ꯁꯥꯈꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ. ꯄꯤꯛꯂꯤ ꯃꯆꯥꯗꯨꯕꯨꯁꯨ ꯁꯦꯟꯅꯔꯝꯃꯤ. ꯊꯣꯏꯕꯅ ꯁꯣꯝꯗ. ꯂꯥꯡꯂꯦꯟ, ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯣ. ꯅꯣꯡꯃꯇꯪ ꯅꯪ ꯍꯦꯛ ꯎꯍꯧꯗꯕꯗ ꯂꯩꯕ ꯉꯝꯗꯦ. ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ. ꯅꯨꯡꯁꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒ ꯆꯦꯜꯂꯁꯤꯗꯤ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ. ꯑꯩꯁꯦ ꯈꯤꯇꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯕꯅꯤ. ꯍꯟꯗꯛꯇꯤ ꯃꯇꯥꯡ ꯍꯦꯛ ꯆꯥꯕꯒ ꯁꯣꯏꯗꯅꯅꯦ ꯆꯦꯜꯂꯗꯕꯅꯤ. ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯇꯥ ꯊꯣꯏꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯦꯝꯂꯤꯕꯁꯦ. ꯑꯗꯨꯒ ꯆꯍꯤ 30 ꯁꯨꯔꯕ ꯃꯥꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯀꯥꯏꯅ. ꯍꯩ, ꯀꯅꯥꯅ ꯍꯥꯏꯕ ꯅꯉꯣꯟꯗ ꯑꯩꯕꯨ ꯆꯍꯤ 30 ꯁꯨꯔꯦ ꯍꯥꯏꯅ? ꯍꯥ? ꯀꯅꯥ ꯍꯥꯏꯒꯦꯕ? ꯃꯤ ꯆꯍꯤ 10 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯩꯉꯣꯟꯗ. ꯅꯃꯥꯏꯗꯨꯗ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯀꯌꯥꯝ ꯍꯅꯨꯔꯕꯅꯣ ꯍꯥꯏꯕꯁꯦ. ꯍꯅꯨꯕ ꯅꯪꯅ ꯑꯉꯥꯡꯒ ꯁꯥꯔꯗꯅ. ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒ ꯊꯣꯏꯕꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯊꯣꯏꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯃꯃꯥꯟꯅꯕꯗꯨꯅ, ꯏꯇꯥꯎ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯇꯥꯎꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯆꯦꯠꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩ ꯏꯆꯜ ꯂꯥꯡꯂꯦꯟꯗꯁꯨ ꯑꯁꯦꯡ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯂꯤꯕꯤꯗꯨꯅ ꯂꯥꯞꯊꯣꯛꯍꯧꯕꯅ ꯐꯗꯧ ꯃꯥꯜꯂꯤ. ꯀꯔꯤ ꯋꯥꯅꯣꯗꯤ ꯏꯇꯥꯎ? ꯏꯇꯥꯎ ꯅꯪꯁꯨꯕ. ꯑꯩꯗꯤ ꯂꯥꯡꯂꯦꯟꯁꯦ ꯂꯧꯒꯦꯅ ꯈꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤ. ꯅꯣꯡꯃꯇꯪ ꯃꯥꯕꯨ ꯎꯍꯧꯗꯕꯁꯦ ꯋꯥꯈꯜꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯒ ꯈꯪꯕꯖꯥ ꯅꯠꯇꯦꯗ. ꯑꯗꯨꯗꯤ ꯏꯇꯩꯃ ꯁꯥꯈꯤꯒ ꯑꯉꯥꯡꯒꯅ ꯀꯝꯗꯧꯕ? ꯏꯇꯥꯎ, ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯨꯅꯦ. ꯁꯥꯈꯤꯒꯤ ꯃꯁꯛꯇꯨꯗ ꯀꯅꯥꯅ ꯃꯥꯕꯨ ꯄꯥꯝꯗꯣꯏꯅꯣꯕ? ꯌꯨꯝꯗ ꯌꯥꯝ ꯋꯥꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯃꯥꯒꯤ ꯃꯁꯛꯇꯣ ꯌꯦꯡꯂꯒ ꯄꯣꯊꯥꯐꯝ ꯑꯝꯇ ꯈꯪꯗꯦ. ꯆꯍꯤꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯂꯤꯕ. ꯏꯇꯥꯎ, ꯁꯥꯈꯤꯗꯣ ꯍꯅꯨꯔꯦ ꯋꯥꯅꯤ. ꯍꯅꯨꯔꯦꯕ ꯅꯪꯕꯨ. ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯑꯗꯨꯝ ꯂꯩꯖꯁꯅꯨ. ꯑꯩꯅ ꯃꯈꯣꯏꯕꯨ ꯀꯩꯁꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯗꯦꯗ. ꯇꯧꯒꯦꯅꯁꯨ ꯈꯟꯗꯦ. ꯑꯗꯣ ꯏꯇꯥꯎ, ꯃꯨꯟꯅꯗꯤ ꯑꯃꯨꯛꯇ ꯈꯜꯂꯨꯀꯣ ꯅꯪ. ꯈꯨꯗꯤꯡꯃꯛ ꯈꯪꯂ ꯃꯇꯨꯡꯗ ꯅꯨꯄꯤꯗꯣ ꯅꯁꯥꯅ ꯌꯥꯅ ꯂꯧꯈꯤꯕꯅꯤ. ꯃꯥ ꯂꯧꯕꯗꯒꯤ ꯃꯥꯒꯤ ꯃꯄꯥꯟꯅ ꯅꯪꯒꯤ ꯑꯋꯥ ꯄꯨꯝꯕꯁꯨ ꯀꯣꯛꯂꯤꯕꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯗꯨꯝꯅ ꯈꯟꯕꯗꯨꯗꯤ ꯅꯪ ꯌꯥꯝ ꯂꯥꯟꯒꯅꯤ ꯏꯇꯥꯎ. ꯑꯩ ꯑꯗꯨ ꯑꯗꯥ ꯀꯔꯤꯁꯨ ꯈꯪꯗꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯂꯦ. ꯌꯥꯔꯦ, ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯗꯨꯅ ꯋꯥꯅ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯂꯧꯕꯤꯔꯦꯗꯅ. ꯑꯁ, ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤꯗ. ꯂꯥꯡꯂꯦꯟꯒ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯇꯥꯎ. ꯊꯣꯏꯕꯗꯨ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯡꯂꯦꯟ ꯏꯪꯈꯣꯜꯗ ꯂꯥꯡꯂꯦꯟꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ. ꯑꯗꯨꯕꯨ ꯊꯣꯏꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯕꯁꯨ ꯁꯥꯈꯤꯗꯗꯤ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕ ꯉꯝꯂꯝꯗꯦ. ꯊꯣꯏꯕꯅ ꯂꯥꯡꯂꯦꯟꯒ ꯇꯣꯏꯅ ꯎꯅꯕꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯅ ꯊꯦꯡꯅꯕ ꯌꯥꯎꯕꯗꯒꯤ ꯁꯥꯈꯤꯗ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ. ꯃꯆꯥ ꯂꯩꯔꯤꯕ ꯃꯥꯅ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯂꯤꯆꯠꯀ ꯆꯠꯇꯅ ꯈꯪꯅꯤꯡꯉꯁꯤꯗꯤ ꯍꯟꯅ ꯍꯜꯂꯛꯈꯤꯁꯅꯨ ꯃꯥ. ꯑꯩꯁꯦ ꯁꯥꯈꯤꯅꯦ ꯍꯥꯏꯕꯁꯦ ꯃꯥ ꯀꯥꯎꯔ ꯃꯥꯜꯂꯦ. ꯃꯥꯡꯒꯣꯜꯗ ꯁꯥꯈꯤ ꯁꯥꯎꯅ ꯉꯥꯡꯂꯒ ꯂꯩꯕꯗꯨ ꯇꯥꯕꯗ ꯁꯥꯃꯨꯅ, ꯀꯩꯗꯧꯔꯤꯃꯣ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯅ? ꯄꯥꯕꯗꯤ ꯆꯥꯛꯄꯨ ꯂꯥꯝꯕꯅ. ꯄꯥꯕ, ꯄꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯕ. ꯃꯗꯨꯗ ꯅꯃꯧꯁꯦ ꯍꯔꯥꯎꯖꯔꯤꯕꯅꯤ. ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ? ꯍꯔꯥꯎꯕꯒꯤ ꯁꯛꯐꯝꯁꯤꯕꯨ ꯑꯩꯗꯤ ꯁꯥꯎꯟ ꯂꯩꯕ ꯃꯥꯜꯂꯨꯔꯦꯗꯅ. ꯑꯗꯨꯕꯨ ꯀꯔꯤ ꯄꯥꯎ ꯂꯩꯕꯒꯦ? ꯀꯔꯤꯒꯤ ꯍꯔꯥꯎꯔꯤꯕꯅꯣꯅꯦ? ꯍꯣ, ꯅꯆꯥꯅꯨꯄꯥ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯑꯃ ꯂꯩꯕꯗꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯀꯣꯏꯅꯩ ꯍꯥꯏ. ꯀꯨꯏꯔꯣꯏ ꯄꯥꯕ, ꯅꯃꯧ ꯅꯨꯄꯤ 2 ꯁꯨꯒꯗꯕ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦꯗ. ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯧꯅ ꯏꯃꯧꯁꯦ ꯃꯁꯛ ꯊꯤꯔꯕꯁꯨ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯈꯟꯗꯨꯅ ꯏꯃꯧ ꯃꯤꯔꯩꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ. ꯑꯗꯨꯒ ꯃꯥꯅ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯎꯗꯕ ꯏꯆꯥꯁꯤꯗꯤ. ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯁꯨ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ. ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯅ ꯃꯣꯟꯗꯥꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯪꯕꯤꯔꯛꯂꯦꯗꯀꯣ ꯅꯨꯄꯥ ꯅꯪꯗꯤ. ꯕꯥꯕꯥ, ꯁꯦ ꯅꯁꯨꯁꯦ ꯉꯥꯏꯍꯥꯛꯇ ꯄꯥꯏꯕꯤꯌꯨ. ꯅꯃꯧ ꯅꯆꯥꯅꯨꯄꯥꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯒꯦ. ꯊꯣꯏꯕꯅ, ꯀꯩꯅꯣ ꯅꯨꯄꯤ, ꯑꯩꯅ ꯏꯁꯩ ꯍꯥꯏꯐꯦꯠ ꯉꯪꯕꯁꯤꯕꯨ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯍꯥ? ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯁꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦꯗꯀꯣ. ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯣ? ꯍꯥ? ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯊꯣꯏꯕ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ. ꯂꯥꯡꯂꯦꯟ ꯏꯕꯥꯅꯤ ꯎꯅꯕꯒ ꯎꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯁ, ꯎꯔꯝꯂꯕꯗꯤ ꯏꯔꯥꯡ ꯐꯖꯕ ꯑꯃꯗꯤ ꯏꯃꯨꯡꯁꯤꯗ ꯁꯣꯏꯅ ꯇꯧꯔꯅꯤꯁꯦ. ꯅꯨꯄꯥ, ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯏ? ꯏꯇꯥꯎ ꯍꯣꯏꯗ. ꯀꯅꯥꯒꯤ ꯏꯇꯥꯎ? ꯅꯨꯄꯥ, ꯑꯣꯏꯗꯕꯗꯤ ꯉꯥꯡꯅꯒꯨꯝꯁꯤ. ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯑꯣ. ꯏꯕꯨꯡꯉꯣ,
Nathaki halnine. Nangondagi numit tha uba halibani. Asengbodo haikrone nangbo. Baba. Amahuri. Khoi baba sidiba. Masine sum phagi dagi sorokani ko. Hey, adum naga saujinaraga wa thedokpa yaroi. Langlen haisi kanano nupa. Langlen haribisibu kanano. Koido. Kanano langlen abo. Nang langlen khangde. Tasengna khangje. Khangdebo. Nupa, nang asidagi yumsigi mapan thokpa yaroi haribisini. Nupi yangang leiraba nangna aduk wakal khantadaba. Migi masa leisabi dubusu nupi yangang thiraba nangi langda. Tuanabu hotnaba. Madugi lisatuna apabadi kaisu puroi ko. Taning digo nupi. Swaida yam chaka ngangano. Ai thabu yam lei handose. Ai changi. Mangsida lepsela leirano. Kari thabak ha. Kari thabak noba. No ngamdagi satpa makai saluraga. Haujikta yumsida hanjileklaga. Thaba amu lei haisibu nade. Yumsida ai khanglabanina nupido amuk lawirage haribro. Pudu puro. Migi nupa mo nupido. Masamdo kudang yelag haidake. Mingai gumna isa lahonu thamgi khangina. Taning de nupi chalo nathau doruso. Swaida irang sagata legano. Nangna aigondagi halibase chahi kayano ha. Nasana khangjo. Aise isagi lenga sanam thijaribani. Haujikpu adugi matamna nupa adumna tawgadabu oirabadi hana ngamloi haina haibiba yadabro. Hanadi aise kok yam sarami aduna wakal thoktaba. Haujikti koksu ingle. Aduna wakal mem khandarakpada sina pharani khalaba adunani. Nangsu adum leyo. Yumsida nang adum leyo. Nangonda ai kaishu hairoi. Masu adum leijasano. Yaroi. Sukyai yaroi. Nangna mabu yumsi pudu lakpada. Aidi mabu hatkani. Nang sibadi kaugano. Hey, saktibi. Na saktiri mati nabu supate nangama. Aigi nupana atopa nupi magamari leidene tabada. Mabuk phagadaba nupi se kanano. Ha. Masak khwaidagi phajaba nupi masu adumak phalaktaba tabani. Asumna matam khra masu haukhirami langlensu nongoma khoige khulgi pukri asawbada ising sakpu thoraklami nupi mana. Langlen ising soke haribro. Hoi inama ising sokpo thokleibani. Inamasu phi suramiro. Hoi suramlibani. Ngaikhoni langlen nangbu inamaga warimta sakhisi. Kai haige inama. Nangbu a thangnabu khulдagi thoiba kabu nupa msamaga khangnai haribasibu asumbaraba. Langlendu ikairap tawna. Hoi nama. Yengoi langlen nangse isa nupi magum nungsibagi haigadoribani ko. Inamagi wase. Aina wasi haidana inamabudi lana khanganuko. Hoi hekta haibiyu inama. Aigi inaw nupi ma nanga khangnai haiba nupado. Mogi khulda leiri. Inaw nupiduna nanga thoibaga nahan chatminabado uba mali. Adudagi hairakmani. Thoibado nupi thire haigum tawine. Nang munamtadi thidok hauko. Ha ta thoibabo. Bima inamasu mau haibado oirabanina khangido. Aigi nupana ai leina. Atupa nupi maga mari leinare tabada. Nungairamloidaba. Mangonda phauramgadabado. Adugane nupi ma oiraga kaidongnungda migi makada yege khanba yadeko. Nupina nupigi awaba khangadabani. Nupi haibasidi yamna lubani. Nangbusu soyaningdabadagi inamana wasingse hairibani. Langlendu nupidugi wadu tabada kaisu kumlamde. Inama ai chalage. Hoi chalo. Nungthil numidang wairamgi matamni langlen amadi thoiba makhoi ani ngasisu unairami. Langlen kaidore tumina sum ungdaga leirabadi nahan makhaiga iman manadida nupising aside. Ta thoiba tang aibu ngasima nayamda pudu chapa ngangwadra. Aibu ngasimak puraga chalo. Kaidorage nangbo langlen si ongda sengna hairo. Aibu pubo ngangwani ngamoi haibado maduma khaktang haibiyo. Langlen ngusidi numit phati nomoina pugi. Aibu yam thajadabro soidina ina nangbu aigi yumda pugi. Ta thoiba nang aigonda oidaba ngangliba karigino. Kaino nangna ngasi ngangli miyamsibo si nang kaidorogeba si asemodo ongda hairosi. Nang nupi thiriba natra aduga karigino apangbi aibu
ꯅꯪꯅ ꯁꯥꯟꯅꯕꯤꯔꯤꯕ ꯑꯩꯕꯨ ꯃꯥꯡꯍꯟꯒꯦ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯅꯪꯒꯤ ꯅꯆꯟꯅꯆꯦꯗ ꯃꯤꯅ ꯁꯨꯝꯅ ꯁꯥꯟꯅꯕꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ ꯍꯥꯏꯌꯣ ꯈꯨꯝꯃꯨ ꯇꯥ ꯊꯣꯏꯕ ꯊꯣꯏꯕ ꯂꯥꯡꯂꯦꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯅꯥꯅ ꯍꯥꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯊꯣꯏꯕ ꯃꯇꯥ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯂꯥꯡꯂꯦꯟ ꯀꯅꯥꯅ ꯅꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯣ ꯅꯪ ꯁꯤꯁꯨꯕ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ ꯁꯤ ꯑꯗꯨꯝꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯒꯅꯣ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯀꯜꯂꯛꯄ ꯃꯤꯁꯤꯡꯅ ꯌꯩꯈꯥꯏꯅꯕ ꯃꯥꯡꯍꯟꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯗ ꯅꯪꯅ ꯁꯨꯝꯅ ꯊꯥꯖꯔꯗꯤ ꯑꯩꯈꯣꯏꯅꯤ ꯀꯔꯝꯅ ꯅꯨꯡꯁꯤꯕ ꯊꯨꯡꯂꯧꯗꯣꯏꯕ ꯊꯣꯏꯕ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯆꯤꯡꯅꯕꯁꯦ ꯑꯝꯇ ꯀꯣꯛꯍꯜꯂꯨ ꯅꯪ ꯅꯨꯄꯤ ꯊꯤꯔꯕ꯭ꯔꯣ ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯅꯕꯨ ꯅꯨꯄꯤ ꯀꯣꯏꯅꯕ꯭ꯔꯣ ꯍꯥ ꯑꯩ ꯄꯥꯈꯪꯅꯤ ꯄꯥꯈꯪ ꯑꯣꯏꯕꯗꯨꯅꯕꯨ ꯑꯗꯨꯅꯕꯨ ꯅꯠꯇ꯭ꯔꯣ ꯅꯪ ꯎꯅꯕ ꯂꯥꯛꯄꯗ ꯏꯃꯥꯟꯅꯕ ꯄꯨꯗꯨꯅ ꯍꯦꯛ ꯂꯥꯛꯂꯤꯕꯁꯦ ꯑꯩꯅ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯍꯨꯔꯥꯜꯂꯒ ꯑꯩꯗꯅ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯂꯥꯡꯂꯦꯟꯗ ꯃꯍꯥꯛꯄꯨ ꯊꯥꯖꯅꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯤꯟꯗꯨꯅ ꯊꯦꯝꯂꯒ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯁꯨ ꯃꯃꯥꯟꯅꯕ ꯑꯃꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯥꯈꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯌꯨꯝꯗꯗꯤ ꯍꯟꯖꯤꯟꯕꯤꯔꯛꯂꯤꯗꯅ ꯉꯁꯥꯏꯗꯩ ꯀꯣꯏꯕꯗ ꯋꯥꯔꯝꯃꯅꯤ ꯀꯔꯤꯅ ꯊꯧꯒꯜ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯅꯨꯄꯤ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯐꯝ ꯈꯪꯗꯦꯗꯀꯣ ꯀꯔꯤ ꯄꯣꯊꯥꯕ ꯍꯥ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯄꯣꯊꯥꯕ ꯀꯥꯏꯗꯤ ꯀꯩꯅꯣ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯆꯞ ꯆꯥꯅ ꯍꯥꯏꯅꯁꯤ ꯅꯪ ꯅꯨꯄꯤ ꯑꯃꯗꯣ ꯌꯨꯝꯁꯤꯗ ꯇꯁꯦꯡꯅ ꯄꯨꯁꯤꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯈꯜꯂꯤꯕꯅꯤ ꯑꯗꯨꯗ ꯑꯩ ꯅꯪꯒꯤ ꯃꯤꯍꯨꯜꯗꯣ ꯀꯤꯗꯅ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗ ꯂꯩꯔꯤꯅꯤ ꯅꯨꯄꯥ ꯑꯩ ꯃꯤ ꯌꯥꯝ ꯍꯥꯠꯅꯤꯡꯂꯕꯅꯤꯀꯣ ꯑꯩꯅ ꯅꯪ ꯍꯥꯏꯈ꯭ꯔꯒ ꯑꯩꯁꯨ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯈꯟꯕꯒꯤ ꯑꯩ ꯏꯁꯥꯁꯤ ꯈꯜꯂꯒꯅꯦ ꯈꯥꯡꯂꯤꯕꯅꯤ ꯑꯩꯁꯦ ꯀꯩꯅꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯕꯗꯒꯤ ꯑꯩ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏꯁꯤꯅ ꯅꯪꯕꯨ ꯍꯤꯡꯆꯥꯕꯤ ꯀꯌꯥꯏꯗꯣ ꯆꯪꯂꯕ꯭ꯔꯅꯦ ꯅꯪꯕꯨ ꯍꯟꯗꯛꯁꯦ ꯍꯥꯠꯄꯇꯕꯨꯒꯤ ꯋꯥꯔꯤ ꯉꯥꯛꯇꯣꯏ ꯇꯧꯔꯤꯁꯤꯕꯣ ꯀꯤꯕꯨ ꯀꯤꯔꯦ ꯌꯨꯝꯁꯤꯗꯒ ꯑꯍꯤꯡꯒ ꯇꯨꯝꯒꯗꯕ ꯀꯤꯔꯛꯂꯅꯤ ꯍꯣ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄꯤꯈ꯭ꯔꯣ ꯂꯩꯕꯤꯈ꯭ꯔꯣ ꯌꯥꯝꯅ ꯀꯤꯕꯤꯔꯒꯅ ꯏꯃꯥ ꯏꯆꯥꯗ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯋꯥꯏ ꯁꯅ ꯂꯩꯖꯍꯧꯔꯒꯦ ꯅꯪꯒꯤ ꯅꯁꯛꯇꯣ ꯍꯦꯛ ꯎꯕꯒ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒ ꯁꯨꯛꯐꯪ ꯐꯪꯗꯦ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ ꯈꯪꯂꯕ꯭ꯔꯣ ꯅꯪ ꯃꯉꯥꯏꯔꯦ ꯆꯥꯎꯔꯤꯁꯦ ꯍꯥ ꯑꯩꯒꯁꯤ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯕꯅꯦꯕ ꯑꯩꯅ ꯁꯨꯝ ꯏꯊꯛꯀꯤ ꯑꯍꯟꯗ ꯈꯨꯠ ꯊꯥꯕ ꯇꯧꯍꯩꯗꯦ ꯈꯟꯗꯅ ꯂꯨꯅ ꯇꯧꯕꯤꯕꯁꯤꯗ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯤꯅꯦꯅ ꯍꯥꯏꯌꯣ ꯅꯪꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤ ꯍꯥꯏꯕ ꯍꯥ ꯅꯃꯥꯏꯗꯨꯗ ꯅꯣꯛꯇꯨꯝ ꯅꯣꯛꯁꯤꯟꯒꯦ ꯀꯔꯤ ꯊꯣꯛꯑꯦ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯏꯅꯣꯅꯦ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯃꯥꯅ ꯃꯇꯨ ꯃꯆꯥ ꯅꯨꯡꯁꯤꯕꯁꯨ ꯈꯪꯕ ꯉꯝꯗꯕ ꯅꯪꯕꯨ ꯃꯤꯔꯣ ꯍꯥ ꯎꯃꯪꯗ ꯂꯩꯕ ꯁꯥ ꯐꯥꯎꯕ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯂꯕ꯭ꯔꯣ ꯁꯥꯈꯤ ꯑꯃꯗꯤ ꯊꯣꯏꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯈꯠꯅꯔꯝꯃꯤ ꯁꯥꯈꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯐꯥꯖꯤꯟꯕꯒꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯅꯣꯡꯃ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯕꯨ ꯀꯧꯊꯣꯛꯇꯨꯅ ꯁꯥꯈꯤꯅ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯂꯥꯡꯂꯦꯟ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯛꯄꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯏꯀꯥꯏꯕ ꯍꯦꯃꯟꯕꯗꯒꯤ ꯃꯈꯣꯏ ꯈꯨꯜꯗ ꯂꯩꯕ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯥꯅꯗꯤ ꯀꯌꯥ ꯄꯥꯝꯕꯤꯗꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ ꯊꯣꯏꯕꯗꯨ ꯂꯥꯡꯂꯦꯟꯒꯤ ꯄꯥꯎꯗꯨ ꯃꯃꯥꯟꯅꯕ ꯑꯃꯗ ꯇꯝꯗꯨꯅ ꯀꯟꯅ ꯀꯞꯂꯤ ꯏꯇꯥꯎ ꯂꯥꯡꯂꯦꯟꯅ ꯁꯨꯝꯅ ꯇꯧꯈꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯏꯇꯥꯎ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯞꯇꯤꯟ ꯑꯣꯔꯣ ꯇꯥꯈꯩ ꯀꯞꯄꯤꯁꯤꯕꯣ ꯑꯗꯨꯗꯅꯦ ꯑꯩꯁꯨ ꯍꯪꯂꯤꯕꯁꯦ ꯉꯁꯥꯏꯗꯒꯤ ꯇꯥꯔꯛꯂꯤꯕꯁꯤ ꯅꯞꯀ ꯇꯤꯡꯒ ꯈꯛ ꯃꯥꯟꯕ ꯄꯤꯗꯤꯏꯎ ꯎꯗꯕ ꯑꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤꯗ ꯃꯤꯁꯨ ꯇꯥꯏ ꯏꯇꯥꯎꯅ ꯎꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯔꯥꯡ ꯈꯔ ꯀꯥꯏꯗꯕꯁꯤꯗ ꯑꯗꯨ ꯏꯇꯥꯎ ꯂꯥꯡꯂꯦꯟꯗꯣ ꯃꯥ ꯐꯠꯇꯤ ꯐꯠꯃꯟꯗꯦꯕ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯒ ꯍꯣꯏ ꯐꯠꯃꯟꯗꯦ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯑꯗꯨ ꯏꯇꯥꯎ ꯅꯪꯗꯤ ꯂꯥꯡꯂꯦꯟꯒ ꯂꯨꯍꯣꯡꯕꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯅꯕ ꯈꯛꯇꯅꯤ ꯑꯗꯨꯗ ꯏꯇꯥꯎꯅ ꯑꯗꯨꯝ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯑꯗꯨꯒ ꯁꯥꯈꯤꯗꯤ ꯌꯨꯝꯗꯒꯤ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯂꯩꯔꯤꯕꯅꯤ ꯑꯗꯨꯗ ꯅꯪꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯗꯣ ꯃꯥꯒꯤ ꯊꯃꯣꯏꯕꯨꯁꯨ ꯏꯇꯥꯎꯅ ꯉꯁꯤ ꯐꯥꯎꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯗꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ ꯏꯇꯥꯎ ꯊꯣꯏꯕꯗꯨ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯀꯩꯗꯧꯔꯦ ꯅꯨꯄꯥ ꯑꯩ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯗꯣꯏꯗꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯅꯨꯄꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ
ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯉꯥꯏꯍꯥꯛꯀꯤ ꯃꯤꯠꯀꯤ ꯐꯖꯕꯗ ꯉꯥꯎꯔꯨꯕꯅ ꯆꯠꯂꯩꯗꯕ ꯂꯤꯆꯠ ꯀꯌꯥ ꯆꯠꯂꯨꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯅꯨꯄꯤ ꯅꯨꯄꯥ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯑꯩꯅ ꯋꯥꯅ ꯉꯥꯏꯖꯔꯛꯂꯤꯕ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯐꯝꯗꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯔꯧꯕ ꯉꯝꯒꯅꯤ ꯁꯛ ꯊꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯊꯃꯣꯏꯗꯤ ꯐꯖꯕꯁꯤꯡꯗ ꯄꯥꯟꯕꯒꯨꯝ ꯄꯥꯜꯂꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯏ ꯑꯋꯥꯕ ꯈꯪꯉꯤ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯁꯛ ꯊꯤꯅ ꯄꯣꯛꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯒ ꯅꯪꯒꯤ ꯊꯃꯣꯏꯕꯨꯗꯤ ꯑꯩꯅ ꯃꯁꯛ ꯎꯕ ꯉꯝꯂꯨꯗ꯭ꯔꯦ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝ ꯎꯔꯨꯔꯦ ꯑꯩ ꯅꯪꯒꯤ ꯄꯥꯞꯅ ꯏꯁꯥ ꯄꯨꯝꯕ ꯌꯣꯝꯂꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯅꯨꯄꯥ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯉꯁꯤꯗꯒꯤꯗꯤ ꯄꯥꯕꯅꯦ ꯅꯪꯅꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯍꯥꯟꯅꯒꯨꯝ ꯂꯩꯃꯤꯟꯅꯔꯁꯤꯀꯣ ꯅꯨꯄꯥ ꯑꯁꯨꯝꯅ ꯊꯣꯏꯕꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯄꯨꯟꯅ